Prime Minister Narendra Modi na sayot amagi manungda ekhoi yumda lehengani haibagi thajaba piraktrabadi Delhi da satuna sibagi khongjong chasangani. Manipur da thokliba sahi amaga thataro helaklaba kanglup anigi lan asina maram oidana hojik relief camp da changjapam lawdana lairiba turbunggi miyambu Prime Minister Narendra Modi na sayot amagi manungda ekhoi yumda lehengani haibagi thajaba piraktrabadi Delhi da satuna sibagi khongjong chasalagani haina turbung panchayat victims ki convener Marangthem Roger Metin hongtokre ngasi Manipur Press Club Thangjing Hall da pangthokiba paugi mifam amada mahakna hai ekhoi Prime Minister Modi bu thajaba India gi citizen ngakani adubu ekhoi Prime Minister na ekhoi bu kari haina khanbiri ekhoi yumda hanjanba pami ekhoi chaba chadaba thidana ningtamna yumda lejarage hauji ekhoi state sida union government da thajaba leitre asuk wana legadawa saruk ekhoi sikibana saruk chama hena fare ekhoi India ama oina ki state manung leiba ngamdaba haibasi karino India na world gi super power ni haiduna ekhoi haraujaragani adubu tawliba thabak asina super power gi thawongla hainasu hangki mahana makhatana hai hauji ekhoi mayam relief camp da leiriba asi sukimati awaba khudongchadaba kaya mayongnada leiri ayuk numidangi chara khangna natana karigumba momon nokba hingba haibado nongmata oidri government relief camp sing leiriba miyoising lupa lising amam piri mari thokna pibikre sahi ama makhai asida lising mari asina kaidoruni internally displaced person ki family kudimta lupa la ama pigani haina government loklokiba adu family kya pikiba lekre ekhoi ayamba phangdri angangsing laik tamba amadi ana layeng yorpa matamda government asina kari mateng pangbiri leiriba punsi mahing asida ekhoi gi tunggi asa karino haina hangki mahana makhatan hai ekhoi na thajaba thamleo asi Prime Minister Modi khatang haire Prime Minister Modi na chayol amagi manungda ekhoi yumda lengani haibagi thajaba adu piraktrabadi hanu khongjong oina chayol ama rally hunger strike tawgani aduda tabidaba tarabadi ekhoi irepa India konungda sijanabagi thorang sem saba loire loinana irepa miyamna relief camp asida chana thanaba mateng pangbiragasu Delhi da sijanaba satpagi flight ticket adu oina pangbiro relief camp da leiriba miyamnasu ahanbu oina aigi miyamgidamak sijage haina sakadoriba khongjong asi puning sugatpiyu loinana pijariba mobile number 9366926620 8132046352 asida angamba mateng pangbiyu hainasu appeal tawli kuki militant singsen antuna proxy war amalamdam asida sathare haibasi mayek sengla wafam ama oirakli Kokomi Student Wing India gi national security da asoba threat piriba kuki militant singi leader singi manungda hojik Manipur lenga ki minister pairibi amagi mapuraibasu yauribani haukiba October tang amadagi Chanakya Defense Dialogue Solution ani kun mari da wa ngamada India Army gi Chief General Upendra Dwivedi na Manipur da drone bombing gi thokdok thokiba leite haina pungtokiba wafam adu Kokomi Students Front na condemn tawi mahaki statement ase yamna bias oiba amadi kuki militant sing support tawba statement amani haina lawi loinana India lenga na kuki militant sing na sinaduna proxy war amalandam asida chathare haibasi mayek sengla wafam ama oirakli haina Kokomi Student Wing na lawi haina ngasi Kokomi Student Wing gi media coordinator gi thokpuriba Sukham Vidyanand na press da photorok cherol amana haiki cherol asina hai Manipur gi security gi advisor amadi DGP oiriba anina Manipur da drone bombing thokibagi tawdok adugi matangda media da statement thamkiba leibata natana national media singda thongna sabak phakraba tawdok amabu kupsalaga taiwana maong amada India gi army chief na Manipur da thon bombing gi tawdok thokiba leite haibasi miyamna angakpa phawi loinana mahaki statement ase miyamna chamamnaba phawre security gi agency singna DGP amadi irang sigamai loinana unified command pahankiba security gi advisor gi marakta manadaba statement thorakpa amadi ngahaki oiba mawongda statement thorakpa asina Manipuri miyang apangba siba amadi karisul oidena khanbagi mami ama yamna chawna tare masigi atopu kudam haibadi Manipur da Myanmar gi chinkuki militant chamapan changsalakre haiba security advisor na miyamda mawangda pongtokrabasu namit kharanagi leraga adubu mafam leite haina mari ani longdana nganglaktuna miyambu chamam langkhiba amadi apangba sigiba tawdok miyamna thenakre hairi cherol asina hai asigumlaba miyambu chamam hanba statement ngahak leitana thorakpa asina chathariba lan asi India gi oiba saro lang tawduna chathaba proxy war amani masigi da miyam chamam namba phawanaba honabagi khujin thorangni haibasi mayek hena mayek singale kariguma war asi India na
Indiana sinba proxy war na te hairabadi Chin kuki narco terroristing na Nishal rocket attack na chingba chatarukuna national security thukairaba phawda makhoi matakta karigidamak asi paw action amata lakhotribano hiram asigi matangda amuk Nishal rocket attack chatarib leite haina amuk wafam phongtorkadoribra haina halli nakal amuronda amuk mamang sahi solisingani kulumdagi me humdagi Scarlet Torokiba irang asigi mastermind Torokiba kuki militant sing maruina KNA amadi ZRA amadi leadersing adu matam adugi yellomi nate mapangi miweni haina official oiba source panglabasu India lengana su withdraw tawri haiba laukthuptuna makogi matawdi action lakhotanaba honari hena ngaklibadi Manipurgi integrity thuainaba honabata natana Indiagi national security da achawa threat piriba kuki militant singi leader singi manungda hojik Manipur lengaki minister pairibi amagi puroibasu yauribani Serol asina aroibada haribadi marak asida jailongmi ekhoina henami pairibadi asigama kuki militant sing asida Indiagi Central Security Force da mateng panglambagi video clip kya social media da viral oirakliba aduni oirakliba hiram sing asida India lengana kuki militant sing sinaduna proxy war ama landam asida chathare haibasi mayek singlaba wafam ama oirakliba hiram asidadi Manipurda changsalakliba Central Security Forces sing na ekhoibu ngakpi senbigani haibagi thajaba adu hanagi matagumna amuka hena lehendre hairi maram aduna ekhoinasu Central Security Force gi matakta non cooperation movement hena kachana thok tare maram aduna Central Force na nakal amatagi pochai sing leibada bidabagi phirep oina kansan na amatu oina phirep lorsi hairi